聽我講埋先得唔得啊？幫手啊！得唔得啊Hello friends, NK Explainer na mayam butaram noksari. Ngasi mayam gidamak puduna laksarba film asig maming Police Story. Film asi 1985 ta film asigi main character amo oina saktam langliba Jackie Chan na direct tawduna puthokhiba action amadi comedy category gi Chinese film series amakhakni. Film asida maruoiba saktam langkhiba singdi film asigi main hero yamna thongna phaba police amagi saktam langkhiba Chen Kakui saktam da Jackie Chan. Kakui girlfriend gi saktam langliba Meg saktam da Maggie Cheung. Aine adaba pot kya laloliba businessman amagi saktam langliba Chutao gi saktam da Charlie Chow. Aduga Charlie Chow gi secretary Selina Fong gi saktam da Brittany Oi. Film asina phangkhiba rating singdi IMDb da 10 gi manungda 7.5 ki rating fangi. Rotten Tomatoes ta 93% gi fresh score tawi. Metacritic ta 78%. Aduga Google user na 90% likes pirwa film amakhakni. Film asina tanshin kiba to 10 box office collection ni senpam asina US dollar 18.7 million stan kre hairi. Film asi aigi nungsisaraba subscribers singi laktagi Rakesh Salam hairiba brother asina khanbirakbani. Phare adudi mayam ai film asi gi wari lithok saba hogjarge. Kadigumba aina haibada soikiba lan kiba yaurbasu mayamna ngakpiu haibu wafam thamjari. Film asigi ahanba sinda ikoina loyan Hong Kong Police Force na Chutao hairiba nupa asi phanaba wakhanaramba ikoina ui. Masida station asigi Superintendent Remo Lina scope kaptoktuna Chutao hairiba nupa asigi maramda hairami. Chutao nightclub amagi mapu amani. Mahak yum kai lamna chingba yonbagi thabak su tawi loina na crime oibe yaba potsing haibadi aine yadaba potsing lalonba mi amasuni mahak ki bodyguard amalei mahak ki mamingna Songming kawi Deni Chu hairiba sina mahak ki nephew ni aduga Salina Fong hairiba nupi asina Chutao gi khwaidagi maru oiba miyoi amani maramdi mahakna Chutao gi maramda khudima khanglibani asumna Superintendent Remo Lina Chutao gi maramda hairami. Aduga makoyi pandamdi Chutao bu phabani Chutao bu phanabagi damakta makoina operation ama chathanaba hotnarami. Operation asigi mamingna Operation Bor Hal haina tholami haibadi sawom tanabagi operation haibani. Operation asida Kakuisu undercover officer ama oina saruk yarami. Hojik Chutao gi kangu asi paisaga karigumba pot amaga onanabagi damak mafam amada chatlammi. Adubu policingna makoyi plan asi mangjongnana Kangbadagi mafam asida policingna mikupna humsingna Chutao bu phanabagi damak senarami. Loina na mafam aduda Chutao gi mi kaya amasu mahak pu ngaktuna leirami. Asomdana Salina Fong nupa amaga loina Chutao bu ngairami. Nupa aduna Salina da cha thaksi haiduna mahak cha leiba changlai. Maduda nupa aduna mafam aduda police ki miyoi amana makhoi bu senabagi mawong adu ukhirami. Masidagi nupa aduna jingnarap tawna Salina da mafam asida aikhoi bu senaba mi leiba mali. Aduna mahak yengluge haiduna Salina bu mafam aduda thamlamduna mahak chatkirami. Masidagi Kakuina mafam aduda leiramba police aduda nupa adubu tananaba hairami. Aduga mahakna tanja asi lawduna Salina bu phanabagi damak changsillammi. Hojik Salina na Chutao da phone tawduna mafam asida chingnaba mi leire hainaba hotnarami. Matang asida Kakuina Salina bu phanaba hotnarami. Maduda Salina na Chutao da police lakle haina phone adu hairami. Masidagi Kakuina phone adu munduna hundoklami. Aduga Salina bu phanaba hotnabada makhoi ani muknarami. Asomdana Salina ga leiminarama nupa aduda mahak putanarakliba police aduna mahak CID police ni nahak lenganu hairami. Madudagi nupa aduna nongmai satolaktuna police aduda kaplammi. Masidagi mafam aduda leiramba policing amadi Chutao gi miyoi singa loinana nongmai kappa horaklammi. Matang asida headquarter dagi Inspector Wang na policing aduda mafam aduda leiriba angangsing amadi miyoi sing adu mafam chana lehennaba hairaki. Hojik mafam asida yamna kanna nongmai kapnari. Kakuisu Salina bu car gi starring da makhut punsinana thamlammi. Aduga mahaksu nongmai kapnariba maikai aduda chatlammi. Policing gi maraktagi Tom hairiba police asidi nongmai kapnaba aduda yamna kirami. Kimanbana mahak nongmai phawba chumna paiba ngamlamde. Maduda Kakuina mahaki akibadu phatharami. Masigi matungda Kakui Chutao tanarami. Tomsu uchinna chin mi amadi nongmaina kapchari. Adubu mahak kimanbana mayung phawba chitlammi. Asomdana Chutao adu mahaki kanguga
ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯄꯨꯂꯤꯁꯅ ꯍꯥꯟꯅ ꯊꯠꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯌꯨꯝꯂꯛꯇ ꯊꯧꯖꯤꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯀꯥꯀꯨꯏꯁꯨ ꯂꯩꯔꯝꯕ ꯒꯥꯔꯤ ꯑꯃꯗ ꯌꯨꯝꯂꯛ ꯑꯗꯨꯗ ꯊꯧꯖꯤꯟꯗꯨꯅ ꯆꯨꯇꯥꯎꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯒꯥꯔꯤꯁꯤꯡ ꯑꯗꯨꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯈꯣꯡꯅ ꯆꯦꯟꯕ ꯍꯧꯔꯛꯏ ꯀꯥꯀꯨꯏꯁꯨ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯑꯇꯩ ꯄꯨꯂꯤꯁꯁꯤꯡ ꯌꯥꯎꯗꯅ ꯈꯣꯡꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯆꯨꯇꯥꯎꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯕꯁ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯀꯤꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯀꯥꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯃꯗꯒꯤ ꯁꯥꯇꯤꯟ ꯃꯨꯟꯗꯨꯅ ꯕꯁ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯁꯥꯇꯤꯟ ꯑꯗꯨꯅ ꯕꯁ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯣꯠꯇꯨꯅ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯃꯍꯥꯛꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯎꯈꯤꯕꯗꯒꯤ ꯃꯈꯣꯏꯅ ꯀꯥꯀꯨꯏꯕꯨ ꯕꯁ ꯑꯗꯨꯗꯒꯤ ꯀꯥꯎꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯥꯀꯨꯏꯁꯨ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯦ ꯕꯁ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯇꯥꯍꯧꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯆꯤꯡ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯕꯁ ꯑꯗꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯉꯝꯂꯕ ꯆꯤꯡ ꯑꯃꯗꯒꯤ ꯆꯦꯟꯊꯔꯛꯏ ꯑꯗꯨꯒ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃ ꯊꯠꯇꯨꯅ ꯂꯝꯕꯤ ꯑꯗꯨꯕꯨ ꯊꯤꯡꯖꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯕꯁ ꯑꯗꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯧꯖꯤꯜꯂꯛꯂꯦ ꯀꯥꯀꯨꯏꯅ ꯕꯁ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯗꯨ ꯎꯕꯗ ꯆꯨꯇꯥꯎꯅ ꯊꯣꯝꯖꯤꯟꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯀꯥꯀꯨꯏꯅ ꯃꯍꯥꯛꯀꯤ ꯁꯥꯔꯚꯤꯁ ꯔꯤꯚꯣꯜꯚꯔ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯀꯥꯞꯅꯕ ꯇꯧꯔꯛꯏ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯨ ꯃꯊꯛꯇ ꯀꯥꯞꯊꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯕꯁ ꯑꯗꯨ ꯈꯥꯝꯂꯝꯃꯤ ꯕꯁ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯦꯟꯅꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯥꯀꯨꯏꯅ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯨꯇꯥꯎꯕꯨ ꯅꯣꯡꯃꯩꯅ ꯅꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯆꯨꯇꯥꯎꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯥꯀꯨꯏꯗ ꯄꯤꯗꯨꯅ ꯃꯍꯥꯛ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯦ ꯀꯥꯀꯨꯏꯅ ꯑꯗꯨꯃꯛ ꯐꯥꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯥꯀꯨꯏꯕꯨ ꯏꯟꯁꯄꯦꯛꯇꯔ ꯋꯥꯡꯅ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯐꯕ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯂꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯆꯨꯇꯥꯎꯈꯛ ꯐꯥꯔꯛꯄꯒꯤꯗꯃꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯟꯁꯄꯦꯛꯇꯔ ꯋꯥꯡꯅ ꯅꯈꯣꯏꯗ ꯐꯖꯅ ꯑꯣꯔꯗꯔ ꯇꯧꯗꯕ꯭ꯔꯥ ꯃꯗꯨꯗ ꯀꯥꯀꯨꯏꯅ ꯏꯟꯁꯄꯦꯛꯇꯔ ꯋꯥꯡꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯐꯖꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯁꯣꯏꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯂꯤꯅ ꯀꯔꯤ ꯑꯁꯣꯏꯕ ꯃꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯋꯥꯡꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯀꯨꯏꯅ ꯁꯂꯤꯅꯥꯕꯨ ꯅꯤꯡꯊꯤꯅ ꯐꯥꯖꯤꯜꯂꯝꯗꯕꯒꯤꯅꯤ ꯃꯗꯨꯗ ꯀꯥꯀꯨꯏꯅ ꯑꯃꯨꯛ ꯃꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯄꯣꯖꯤꯁꯟ ꯑꯗꯨ ꯆꯨꯝꯅ ꯂꯩꯔꯝꯗꯕꯗꯒꯤ ꯆꯨꯇꯥꯎꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯌꯦꯠꯅꯔꯛꯂꯝꯃꯤ ꯃꯗꯨꯗ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯂꯤꯗꯤ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ ꯇꯂꯛ ꯑꯁꯤꯗ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯂꯤꯅ ꯀꯥꯀꯨꯏꯕꯨ ꯄ꯭ꯔꯦꯁꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯥꯀꯨꯏꯁꯨ ꯊꯣꯛꯈꯤꯔꯝꯃꯤ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯂꯤꯅ ꯏꯟꯁꯄꯦꯛꯇꯔ ꯋꯥꯡꯗ ꯀꯥꯀꯨꯏꯕు ꯃꯣꯗꯔꯟ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯀꯥꯀꯨꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯄ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯀꯥꯀꯨꯏꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯐꯖꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯣꯗꯔꯟ ꯄꯨꯂꯤꯁ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯄꯣꯁꯇꯔ ꯊꯦꯠꯅꯕꯒꯤꯗꯃꯛ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯀꯥꯞꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯂꯤ ꯑꯃꯁꯨꯡ ꯏꯟꯁꯄꯦꯛꯇꯔ ꯋꯥꯡ ꯃꯈꯣꯏ ꯑꯅꯤꯅ ꯁꯂꯤꯅꯥ ꯐꯣꯡꯕꯨ ꯆꯨꯇꯥꯎꯒꯤ ꯋꯤꯠꯅꯦꯁ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯈꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯂꯤꯅꯥ ꯐꯣꯡ ꯑꯃꯁꯨꯡ ꯆꯨꯇꯥꯎꯒꯤ ꯎꯀꯤꯜ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯋꯥꯡꯅ ꯀꯥꯀꯨꯏꯗ ꯁꯂꯤꯅꯥꯕꯨ ꯋꯤꯠꯅꯦꯁ ꯄꯤꯗ꯭ꯔꯤ ꯐꯥꯎꯒꯤ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯄꯩꯁꯥꯁꯨ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯂꯤꯅ ꯁꯂꯤꯅꯥꯕꯨ ꯃꯊꯟꯇꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯆꯨꯇꯥꯎꯒꯤ ꯎꯀꯤꯜ ꯑꯗꯨꯅ ꯁꯂꯤꯅꯥꯗ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯁꯤꯡ ꯍꯪꯂꯛꯂꯕꯗꯤ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯋꯥꯡꯅ ꯀꯥꯀꯨꯏꯕꯨꯁꯨ ꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯥꯀꯨꯏꯅ ꯑꯩꯗꯤ ꯀꯔꯤꯒꯤ ꯃꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯋꯥꯡꯅ ꯅꯪꯕꯨ ꯔꯦꯡ ꯋꯥꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯀꯥꯀꯨꯏꯁꯨ ꯊꯣꯛꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯀꯥ ꯑꯗꯨꯗ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯂꯤ ꯏꯟꯁꯄꯦꯛꯇꯔ ꯋꯥꯡ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯎꯀꯤꯜ ꯑꯗꯨꯅꯦ ꯂꯣꯏꯅꯅ ꯁꯂꯤꯅꯥ ꯃꯈꯣꯏ ꯃꯔꯤꯇꯪ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯂꯤꯅꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯂꯝꯗꯦ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯂꯤꯅꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯪꯂꯔꯣꯏꯗ꯭ꯔꯥ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯂꯤꯅ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯁꯂꯤꯅꯥ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯎꯀꯤꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ ꯎꯀꯤꯜ ꯑꯗꯨꯅ ꯁꯂꯤꯅꯥꯗ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯪꯂꯛꯀꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯁꯂꯤꯅꯥꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯝꯃꯤ ꯎꯀꯤꯜ ꯑꯗꯨ ꯁꯂꯤꯅꯥꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯤꯍꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯄꯥꯟꯗ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯆꯨꯇꯥꯎꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯝ ꯇꯧꯔꯕꯅꯣ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯎꯀꯤꯜ ꯑꯗꯨꯅ ꯆꯨꯇꯥꯎꯕꯨ ꯕꯦꯜꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯁꯂꯤꯅꯥꯕꯨ ꯀꯤꯍꯟꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯁꯂꯤꯅꯥꯗ ꯅꯍꯥꯛ ꯆꯨꯇꯥꯎꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ ꯀꯥꯀꯨꯏꯁꯨ ꯏꯟꯁꯄꯦꯛꯇꯔ ꯋꯥꯡꯅ ꯄꯤꯕ ꯔꯦꯀꯣꯔꯗꯤꯡ ꯇꯦꯞ ꯑꯗꯨ ꯂꯧꯗꯨꯅ ꯁꯂꯤꯅꯥꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯏ ꯑꯗꯨꯒ ꯆꯨꯇꯥꯎꯒꯤ ꯀꯥꯡꯕꯨꯒ ꯁꯂꯤꯅꯥꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯂꯤꯅꯥꯗ ꯀꯅꯥ ꯑꯃꯠꯇꯅ ꯗꯤꯁꯇꯔꯕ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯁꯂꯤꯅꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯗ ꯀꯥꯀꯨꯏꯅ ꯑꯩꯍꯥꯛ ꯄꯨꯂꯤꯁꯅꯤ
Hojikti Salinabu senabagi thabak asi aina tawrabani aduna nakoina mangonda karimata haibi yaroi haiduna mahakpu pukhirami maduda Selinana mahakpu senabagi mathau tade haiduna kakuida usilamde maduda kakuina nahakpu makhoina soidana ki helakani aduna nahakpu senadaba yaroi hairami asumna Salinana chatpa mafam khudingda mahaksu chatlammi Salinagi yumda chu chatlammi adubu Salinadi sauninglammi kakuigi mamanaba police amana mamailo chinduna Salinagi kada lona jangchinduna Salinada thangna thinge tawduna kihelammi tasyangbagidi kakui makhoi ani sinaduna tawribani adubu Salinadi kibana loikhre mahakna mateng pangbinabagi damak lawrammi maduda kakui sensilaktuna mamanaba police aduga phuna sinarammi matang asida Salinana police ta phone tawnabagi damak honnarammi maduda makhoi ani na phunaba saduna telephone adugi mari thadalammi asumna ngahak phuna sinaraba matungda mamanaba du chelen khinabu honnarammi matang asida Salinana nupa adugi makokta gamla amana thomjilammi masidagi nupa adu gyan mangladuna tukirami adubu kakuina singkhatuna mahaka phunaba saduna adumak lehelami masidagi amukasu Salinana nupa aduda gamlana thomjilami hanakti nupa adu tasengnamak lengba phau ngamkhidre adubu kakuina di Salinagi mamangda nupa adu hojik phauba aingonda phuba leptri haiduna mahakpu namduna mapana puthokhinaba hotnarami adubu upai leite nupa adu adumak leimaida takhirami masidagi kakuina Salinada nupa asigi mamai si hangdoktuna yengunu mahak achi nangbu hatpa laklibani hairami adubu Salinadi masak khangningmana nupa adugi mamai hangdoktuna yenglami adubu nupa adu mahakna masak khangma ngamlamde adubu mahaknadi nupa adu chutawgi mini haiduna adumak khalami asomnana kakuina telephone atatpa adu semsinaduna police ta phone tawrami aduga hairami aihak Salinabu senabagi thabak asi tawraroi mahaknasu aikhogi mateng asi pangningdre aduna ai laklaga haisinarami adubu Salinadi hojik thokiba thaudok adudagi yamna kirami aduna kakuina chatkhinaba tawbada mahakna thattuna kadaida chatlibano hanglammi kakuina yumdani hairami Salinana nang mafam asida laklibasi aibu senaba lakliba natra aduga karigidamak chatkadawribano hanglammi maduda kakuina aikhogi matengsu pangu nangi punsisu kanbige haibasida yadrabadi nangbu senabagi kari kanagini haiduna mahak ka adudagi thokhirami masidagi Salinana mahaki gari so adu puduna kakuibu tanaraklammi aduga nangna tawriba duty asi kadaidano hanglammi maduda kakuina ai karisu tawbu ngamlaroi hojiksu aikhoi animak puna sige tawramlibaduni hairaki madudagi Salinana nakoina haiba yarage hairaki kakuina phagi tawduna haisinagunu hairaki Salinana asengba ai loni yare hairaki masidagi kakuina phare dudi nang mafam asidadi khudong thiba tabi yai aduna aiga mafam amada chachi hairaki Salinasu phare dudi chachi hairaki maduda kakuina nangi dress aduga adum la adra hanglammi haibadi Salinana selibasi tumada senaba dress ngaktani maduda Salinana adudi ai dress selugike hairaki kakuina chutawgi mi edu amuk laktuna nangonda attack toraklabadi kamdauba haiduna amukasu phagi tawrami masidagi kakuina mahaki jacket adu lokthokhtuna Salinada pirami aduga magi tungda tamna inaraknaba hairami maduda Salinasu kibana kakuina hairiba khudingma adu yarami hojik kakuina Salinagi car adu thauduna makhoi ani kakui yumda chatlammi lambida chutawgi kanguna makhoibu ambush tawraklammi masidagi kakui amadi mioising adugi marakta phunaraklammi kakuina mioising adubu phajana phutharami adubu mi yamana maram oiduna amuktada loina phubadi ngamlamde asomnana mioi amana car manungda yauriba Salinabu phanabagi damuk hotnarami maduda kakui chensinduna nupa adubu su phutharami Salinadi pakatpana loikhre kakuina Salinada mahaki phurit manungna nongmai yawbani madubu lokthoknaba hairingaida nupa ama chensilaktuna kakuibu phunabu hotnarami adubu kakuina yamna hisingna leithoktuna nupa adubu oina phutharami Salinasu car adudagi chenthoklammi nupa amasu Salinabu tanaraklammi masidagi mahakna kakuigi jacket adudagi nongmai adu lokthokuna nupa aduda namlammi aduna nupa adusu kiraduna chenkhirami Salinasu nongmai adu paibadi yamna kirami masigi matungda Salinana kakui khoi phunariba mafam adu changsinduna nongmai adu namduna makhoida lengunu hairami masidagi phunaramba singsu lepnarami kakuina nongmai adu mangona piraknaba hairami Salinadi kibana nongmai phabu chumna paiba ngamlamde nongmai adu mathaklomda kapthoklammi aduga mahaksu leimaida longna haitharami masidagi mioising adu su punna chelammi kakuina Salinada mioising adu chenkhre haiduna nongmai adu loksillammi masigi matungda makhoi ani makhoigi car adu puduna makatana thoraklammi makhoigi car adu su pungkai kaire hojik Salinana chutawna chumna torakani haiba thajade haiduna yamna kapcharami kakuina chutawgi tawge tangamba mini mahakna nangonda kota wangangdanabagidama karigumba kharadi torakani maduda Salinana hojik kari tawgani hairaki kakuina karigumba nangna
कोर्ट चू ताउगी असेंबसिंग अदु हाइदुना महाकपु जेल थाजिनख्रबदी नाकी पुंसीसु साफगनी हाइरमी सालिनाना अमु कोर्ट अइना हाइगदौरिबसि करिनो मदुदा काकुइना नंगना चू ताउगी मरमदा हेक खंगबसिंग हाइबदी महाककी बिजनेस की मरमदा अमदी ड्रग योनबना चिंगबा खुदेमक हाइगदबनी हाइरमी मसिदगी सालिनासु चू ताउगी मरमदा वा खरदि हाइरमी काकुइनासु इंस्पेक्टर वांगना पिरकपा रेकॉर्डिंग टेप अदुदा महाकना हाइरिबसिंग अदु रेकॉर्ड तौचिलम्मी असुमना मखोय अनि असुम लाकपदा काकुइगी युम अदु यौरे मखोय अनि युम मनुंगना चंगसिलई अदुबु कासिंग अदु मै लोइना ममलम्मी matang asida kakuiga nungsinajaribi me amasung mioi kharaga loinana kakuigi birthday gidamak kakuida happy birthday haiduna surprise toroklammi adubu mena kakui amasung salina makhoi ani leiminaramagi mawong adu uraga me yamna saurammi mahakna pairamba cake aduna kakuigi mamaida thomjilamduna mahak yamna sauna thokirami kakuisu wa amata ngangba nanghoramde salina na aigi dress aji ubada mahak yamna saugra male masi aigi irani harami matang asida makhoigi thongi bel adu khinglaklami मदुदा काकुइना मेदु महाकी मनाक्ता अमुक लाक्ले हाइदुना थोंगदु हांगनबगिदमक चटलम्मी महाना थोंगदु हेक हांगबगा ममानबा अमना मु काकुइदा हैप्पी बर्थडे हाइदुना केक अमना मुक थोमजिलम्मी अदुगा काकुइदा मेने यामना साउना चटख्रिबसि करिगिनो हंगलम्मी काकुइना नुपी एसी युमदा पुरकपगी साउदुना चटख्रिबनि हाइरम्मी मदुदागी नुपा अदुना काकुइदा अदुदि आई फजना हाइबिरुगे हाइदुना चटखिरम्मी काकुइसु कामनुंगदा मुक चंगसिलक्तुना सालिनादा नंगना थकनिंगबा अमा थकलमो हाइरगा महा वाशरूमदा चंगखिरम्मी matang asida mesu kakuigi mamanabaduna punsilai masidagi salinana kakuida me lakle hainabagi dama korami aduga mahakna wa haidringaida kakuina khumlai ai hojik police oiribani adubu aina afabo film star ama oiduna nupi singbu nungsina kiss tawrabadi mahak kamdogani hairai masida me yamna sauninglammi masidagi salinana hojik mahak nangbu nungsibana yamna jealous oiri aduna ai me da wari pumba fajana hairage hairai अदुबु काकुइदी मे मफम अदुदा लाक्तुना लेरे हाइबसि खंगदबना मेना नुंगाइरोदबा वा कया अमा हाइरमी महाकना हाइरई करिगी नंगना हाइगनी महाकती अंगांगुमना यामना वखन याउदबा वखन पिकना खनबा मीने हाइरई सलिनासु मेना हाइबदगी काकुइदा मे मफम असिदा ले हाइबसि खंगलमदे महाकना मखाताना काकुइदा हाइरमी अदु ओइरदी नंग जतुना मेदा वारी सिंग असि फजना तंबियु काकुइना उपाय लेते नुपीबु मा मथनतरो चामा चामा ले हाइरई वही असी ताबदा मे यामना नुंगाइतना महाक चटखिनबा तौरमी मदुदा सलिनाना महाक पुफारमी अदुगा काकुइदा अमुक हाइरमी नाहक मेबु नुंसिदब्रा मदुदा काकुइनासु होयना खुमदोरई हौजिक काकुइ इरुजबा लोइरदुना थौ इसा सादना ममांगदा लेरिबा मे फावबा उदना मको अदु तैथोक्तुना थोरई अदुगा मखादा चाइदबा केकसिंग अदु खोमजिलम्मी मेसु लोना अतोपा फोन अमदगी काकुइदा फोन तौसिलम्मी काकुइसु सलिनादा लाक्लिबा फोन असि मेगिनी हाइदुना फोन अदु पाइखतुना हलो हाइरमी मदुदा सलिनाना कॉल तौरक्लिबदु नंग नुंसिनबिदुनी हाइबा नंग खंगलब्रा हंगलम्मी काकुइसु होय माने मा हौजिक कना कपतुना वा ngang li हाइरई अदुगा फोन अदुदा मे नंग कपकनु नंगसे यामना वखन पिकपा मीनी हाइदुना nganglami मदुदा सलिनाना काकुइदा मे मफम असिदा लei हाइनबगिदा मोखोनजरमी अदुबु काकुइना थवैदना फोन अदुदा नंग कपकनु हाइरगा थमलम्मी अदुगा महाकना हेक ओंथोरकपगा मे मनिंगदा लेप्तुना लेरंबदुदा महाक खंगप्रेट खंगी अदुगा महाकना हाइखिबा मयामदु इकाइजरम्मी अदुगा सलिनादा महाकसि करम कांदा लाक्लिबनो हंगलम्मी सलिनाना महाक नंगना इरुजरिङैदा लाख्रबनी हाइरई काकुइ यामनि काइरम्मी मेसु साउरदुना चेंसिलई अदुगा काकुइना खोमजिनुना थमलिबा केक अदुना अमु ममाइदा थोमजिलम्मी अदुगा महाक थोखिरम्मी मसिदगी काकुइसु मेबु तानखिरम्मी अदुगा मेदा नुपी एसी केस अमगी विटनेस ओइगदबनी अदुगा महाकपु आइना सेनबगी थबकसु तवी अदुना नंग साउरनो हाइदुना वारी पुंबा फजन हाइरमी मदुदा मेना यारे आई चटलगे नंगना अतोप नुपी अदुगी ममांगदा आइबु फजना तौबिदब नत्र हाइदुना यामना साउना गाड़ी अदु थौखिरमी अदुबु काकुइना गाड़ी अदुदगी मेबु चिंगथहौरमी अदुना गाड़ी अदुसु पाइथोखिरमी मेसु तहौरमी काकुइना मेदा सोकप्रा हाइदुना अमुक हंगलम्मी मदुदा मेना सोकते हौजिक्ति नंग नुंगाइरमनी हाइदुना यामना साउना गाड़ी अदु अमु लौकत्तुना थौनब होटनरमी हनकसु काकुइना गाड़ी मनिंग अदु अमुक थांगलम्मी अदुगा खंगथा अमुक थादोकलम्मी अदुना गाड़ी अदु मेगा लोइनना मथोंग मरम खंगदबा मखै पाइथोकलम्मी मतांग असि फिल्म येंगलिबा अखोइना यामना नोकनिंगबा सिलमसु ओइ मसिदगी मेसु यामना साउना माकी गाड़ी अदु थौदुना चटखिरमी काकुइसु युमना चंगखिरमी असोमदना सलिनाना काकुइगी कादा अदुम चंगदुना येंगलकपदा फोटो अमा थेंगनरमी फोटो अदुदा ngasai मंगोंदा थांग पाइदुना किहलखिबा नुपा अदु यावबा महांगना उरम्मी हौजिक्ति सलिनाना काकुइना महाकपु सनरे हाइबसि खंखरे मसिदगी सलिनाना काकुइ हेक चंगलकपदा
mahangna acting ama torami masana cactus ta famjin jaduna nai hairami masana haimahi haijin jaduna chole haijarami asumna romantic oiba wa kaya amasu kakuida hairami maduda kakuisu pangtharami masidagi salinana mahak tumluragi mangonda yelakkanu hairamlaga mahak kakui ka adu da tumnabagi damak changkhirami mathangi ayukta kakuina tumlingai da call ama laklammi call adu inspector wangi oirami inspector wangna kakuida salina bu court zaban pinabagi damak ngaire aduna mahakpu thuna pura u hairami masidagi kakuisu yamna pingna mahaki kada salina bu hawdokna bigi damak chensilami adubu salina di mafam asi thadok tuna chenkhrabani masidagi mahak yamna tuna court ki maikaida maki gari edu thoduna laklami asomnana mioi kaya court jaban pirami adubu inspector wangi makhada leiriba police adudi jaban phajana piramde hawjikti court jaban pinaba salina khakta ngairami matang asida kakuisu court aduda yoksilaklammi mahangna inspector wangda salina leiramdre haiduna pautamlammi masigi matungda kakuina jaban pinabagi damak kakhatlammi matang asida kakuina mafam aduda phamduna leiriba meda khut haiduna noksillammi asumna yamna nokningba karalamasu mahakna torami aduga mahakna chutawbu karamna pharaklibano haiba punamak court ki mafamda hairami masidagi chutawgi ukiladuna kakuida wahang hangba horai ukiladuna kakuida chutawbu pharibasi pung kayadano hanglammi maduda kakuina pung taruk aduaidani ukiladuna pung taruk wai haibadi maduda kakuina pung mangaga minute yankai mangadani haina khumlai maduda ukiladuna December dadi pung taruk minute kulhumdoida numit thoi mato karamna nakhoina numit chu thoktringaida haibadi mamlingaida chutawbu pharibano hanglammi masidi nakhoina semjin sajinuna haibani haiduna ukiladuna yamna haisina leithoktuna yelaki ukiladuna makha tana hanglai mato karamna nahakna bus adubu lambi samjinduna pharibano nahak bus adu adum ubra hanglammi kakuina hoyana khumlakpada ukiladuna kariginona hoi haibada yamna pakhalibadi masina takpadi nahakna wa sajinuna haina hotnabada chamamnaba natra hanglammi maduda kakuina natte aina hairibasi aseng mangaktani hairai ukiladuna nahakna bus aduni haibadi karamna khangliba haibadi mafam aduda bus kaya ama chelibani kakuina adubu matam adudadi mafam aduda bus adu khak cheli hairai maduda ukiladuna maduna nahakna nachin thibani haiduna apangba sirami asumna ukiladuna kakuida khumada pharak tagadaba wahang kaya ama hangduna mahakpu aranba tahalammi hawjikti policing adu upai leiramde aduna policing adugi ukiladuna courta case asi matam kharadang yethokpinaba haijarami maduda chutawgi ukiladuna hawjikti chutawbu maralei haibagi evidence amata su leitrabanina matam amu yethokpagi mathau tadre haiduna courta hairami masidagi kakuina inspector wangna pirakpa recorder tape aduda chutawgi secretary Salinana chutawgi maramda haibu khudingmak yauri haiduna recording adubu thadoknaba courtagi ayaba lorami maduda chutawdi pakhatpana loikre policing aduna mu haraurami masidagi kakuina tape adu lokthokhtuna tharami maduda isai ama oina tharaklammi masidagi mahakna onare haiduna ama muk sinduna tharami handakti Salinana lambida chutawgi maramda haikibasing adu natana Salinana tumlamdaida kakuida haikiba romantic oiraba wahising amadi maduda makhoina hainakibasing adu oina recorder tape adudagi thoraklammi madu tabada kota leiramba miyam adu kakuida aranba miyeng amaga loinana noksin birammi masidagi kakuina mahakna nai hairibasi cactus ta phamjilubadagini aduga mahakna chole hairibasina haimahi haijinbadagini haiduna sengdokjarami adubu miyam aduna kakuida adumak noksinbata natana judge aduna fawba noksinbirami maduda mesu sauninglammi masigi matungda judge aduna case asi aruba case ama oibana matam kharadi yaithoklage adubu chutawbu beldagi lokthokpagi ayaba dusu pire haiduna lokthoklammi asumna makhoi court adogi mapana thoraknaraba matungda chutaw amadi mahakki ukinna kakuida yamna usitaba mawong ulammi Superintendent Lina kakuida case adugi report pumba amuka pikhalaknaba hairami matangi sinda chutawna TV da lakliba police story hairba program adubu yengduna leirami aduga kakuina program adugi guest oirami asumna kakuida interview lobagi mawong adu chutawna yamnu sitaba mawongda yenglammi matang asida mahakki nephew Deni Chu changlai aduga makhoigi case ki matangda wari sanarami loina makhoigi business adugi matangda su wari sanarami talak asida makhoigi ukil adusu mafam aduda changlaktuna makhoi puna chutawgi case adugi maramda khanarami matang asida Salinana call ama toraklammi call aduda Salinana chutawda mahak yamna boring chure aduna mahak chutawgu unanaba hairaklammi maduda chutawna hawjik phawgidi nangbu police na yamna kupna thiri aduna nang aigi inakta lakpai hairoi hairami chutawna makha tana muka hairami nangbu Europe da chalhannabagi plan pumba aina sinba loirabani nangna hek chatkrabadi
nang yamna komlagani hairaki aduga karigumba case asi mana mani naidraba matamda nang amuk thorakadabani hairami masidagi salina su phol adu thamkhirami masigi matungda ukil aduna chutawda hairaki karigumba police sing aduna salina dagi evidence pumba phangkhrabadi aikoi case asida aikoi maithigani hairami maduda chutawna salina dagi kaidawnungda evidence sing adu phangba ngamloi hairaki masidagi ukil adu su chatkhre masigi matungda chutawgi collection aduna hairaki ukil asina hairamlibasi yamna chummi karigumba salina na evidence sing asi puthroklabadi aikona case asi ngamlaroi nahakna mahakpu kyam kuina lochinba ngamgani hairaki masidagi makhoina makhatana plan lama torami madudi salina bu kakuina halalasi haiduna plan lama sinarami maduda chutawdi pamlamde maduda collection aduna masak phajabi nupi yamna leiri haiduna chutawgi wakan hongalami maduda chutaw su yarami matang asida kakui khoiga puna thabak tawminaba maw hairiba nupa asi chutawbu unanabagi damak laklami tasengbagidi chutawgi niphu oiriba deni chu amadi magi collection na sinma plan ni haibadi makhoina mawda paisa kya piduna salinabu kakuida halanaba sinmani maduda chutawna maki niphuda mawda bigadoro paisa asi lupa kya no hanglami maduda mahaki niphu aduna $100,000 ne hairaki hojikti mawsu changsilaktuna chutawga puna wari sanarami maduda chutawna su nangna apamba paisa khudingak pige adubu aikoina hariba thaba asi taw hairami masidigi mawsu yarami mathangi sinda kakui khoigi station aduda ulai mafam asida police ayambana magi oiba thabak sing chathoknarami aduna station aduda kakui mathanta phamlami matang asida sejai chu haiba nupa amana phone toroklami aduga phone aduda salinabu phanabagidamak matam kharatang pibiyo hairami matang sida amuk megi phone amuk laksilami masidagi kakuina mahaki officer sing saduna meda wari sanarami aduga mahak amuk pairami asumna phone ani aduda mahakna wari sanarami masidagi makhatana phone kaya ama laksilami nupi rep torambagi sanmangbagi amadi tongan ma kesingi oiba call kaya ama laklami hojik kakuina phone mayam adu amuktada wari sanarami ma koksu ngaurami adu mahakna ngamnaba phone sing adu amuktada wari sanarami silasisu yamna nokningma silama haibadu oi mahakna sejai chuda salinabu phabagi matam numit marini khak pigani hairami salina dasu mahakau dinner tawnabagi damak hairami asumna phone sing adu thamkhirami hojik kakui megu unanabagi damak chatlami mesu kakui bu ngaiduna leirami asumna me amasung kakui thengnaraba matungda mene yamna saurami karigi damak tano nang thenglakliba lambida traffic jam oibra hanglami maduda kakuina oide hairami matang asida sejai chu hairiba nupa adugi message ama laklami masidagi mahakna mafam aduda leiba PCO amadagi sejai chu da phone torami masida sejai chu na witness to pi adu rosary hairiba khungang adugi bila hairiba mafam aduda mahak leiri aduna nahak kitang thuna lau kariguma nangna laktrabadi chutawna mahak bu hana hashkragani hairi maduda kakuisu laklage hairami masigi matungda meda kakuina mahak yamna thuba thaba ama chattaba yadre hairami maduda mena adudi nang numidangi jaklela du chadaba tare maduda kakuina hoi karigumba aina mafam aduda chattaba taragadi chutawna salinabu soidana hatpi khragani karigumba mahak sigiba taragadi chutaw yamna free oiragani hairami matang asida chutawna khamduna thamobu mahagi car adu chentharaktuna makhoida thomnaba tawrami maduda makhoi anina mangjona uhobudagi leithoktuna mafam aduda leiriba PCO adubu oina thomjilami tashengbagidi meda kakuina maki car adu chenthai aduna ngahaktang ngakpiramu hairambani adubu mena kakui manakta lakhibani masidagi kakuina arakpa taxi ama phaduna mahak salina lei hariba mafam aduda chatlami hojik salina lei hariba mafam adu yorakle masidagi kakuina mafam aduda leiriba yum mathak aduda yamna hi singna kakhatlami aduga salina bu thiraklami matam aduda salina bu phajinduna leiramba mahakna thengnarami loina mafam aduda su nupa ama phamduna leiba mahakna thengnarami masidagi mahakna chenchilaktuna nupa do phutharami aduga salina da punchilamliba thori sing adu lauthokpirami aduga harai hojikti nahak chutaw sikaramba miyoini haibana khanglaba natra aduga karigumba nahakna aikogi mateng panglamnabdi nahak asumna tawramoidabani harai asumna salina da punchilamliba mayam si lauthokloba matungda makoi ani mafam asidagi chenkinaba hotnarami adubu mafam aduda lotuna leiramba chutawgi miyoi sing aduna kakoida chenchilaktuna phuba horai masida kakuisu yamna haisingba police ama oibana miyoi sing adabu tap taba makai phutharami hojikti mafam asida deni chugi kangusu laktuna kakhuibu phurami talaga sida mausu changsilaktuna makhoida nongmai namduna lenganu hairaklammi maduda kakuina khanjaribana mahakpu kanba laklibana hana khanjarami masiri kakuina hogattuna maugi manakta changsilammi aduga hairai nangna matau karam naibu mafam asida lei haiba khanglibano maduda mauna aihak khangi haiduna nongmai adu kakuidoina namsilammi
Maduda kakui yamna ngaklammi masidagi Denijuna mu kakuigi nongmeidu munduna mauda mu nongmeiduna namsinduna hairaki hojikti yamna henna ngakpaibudu oirabra mahakna makha taraduna hairaki aikoina pamlibadi kakuigi pistol asina kanagumba police natragana miyoi amabu kaptuna hatpani maduda detective mauna kanabu kapkadoriba maduda Denijuna mauda kakuigi nongmeiduna onsinuna kaptuna mahakpu hatokpirami dagi mauna kakuigi mateng pangduna Deniju khoina leiriba maike adomda tusilami masidagi kakuisu salinabu puduna building adugi top floor da chenkhalammi building adugi makhada leiriba swimming pool aduda salinabu chongthaduna chelhan khinabu honnarami adabu salina kibadagi swimming pool aduda chongthokhaiba yaramde achomdana Deniju khoina makhoina lonsilamba thongodu thugaiduna makhoigi manakta changsilaknaba honnarami masidagi kakuina salinabu swimming pool adu langtharami asumna salina mafam adu chelan khirami masidagi Deniju khoisu thongodu thugaraduna chutaubu pharami aduga mahakpu wanthalami asomdana police station aduda superintendent lina kakuina detective maubu hatkhre haibagi pau phanglami adubu makhoidi thajaramde lona inspector wangnasu kakuina mahakpu hatpani haibasi thajaramde adumoinamak kakui mafam aduda wanted lauthoklami asomdana kakuina gyan tarakpada mahak lamhang amada leirami hojikti kakuisu mahaki pistol aduna detective maubu kaptuna hatkibagi maramda mahaksu yamna matha sarami masigi matungda mahakna megalona pau phauna duna mega wari sanarami aduda kakuina mahak asi wanted lauthokhre haibasi khangba ngamlami masigi matungda mahakna police station adula laklami aduga superintendent lida detective maubu mahakna kaptuna hatpa natte haiduna haizarami maduda superintendent lina misi sigi matunginadi maudagi phangliba nongmai maru si nangi service revolver gi maru ne harami maduda kakuina matau karamna maubu kaptuna hatkibano haiba pumbalirami mauna ingonda nongmaina namlakpani maduda makhoina aigi nongmai du loksinduna aigi nongmai duna mu detective mauda mu kapkhibani harami maduda superintendent lina adubu wafam adu proof yaudana matau karam thajagani evidence sing asigi matung inadi nahak mi hatli haiduna mahakpu phanabagi damak order torami maduda kakuina sauroduna mahaki nongmai aduna superintendent lead namduna mi hataba ingondabu karigidamak mi hatpagi maran siribano aina tawriba khudingmak asi witness oiriba salinabu kannabu honabada thokliba ngaktani karigumba aina mafam aduda chatlamdaba taragadi salinabu makhoina soidana hatkhirgani asumna haiduna superintendent libu mahaki nongmai aduna namduna station adugi mapana puthoklami aduga mafam adura leiramba car ama thawanduna superintendent li amadi kakui mafam adudagi thoraklami khara chatlaba matungda kakuina superintendent li adubu thadokpirami aduga mahana tawriba adugi damak ngakpinaba hajarami maduda superintendent li nasu aikoinasu nang nara leida habisi khangi adubu matau karamna aikoina nahaki mateng pangani harai amadi lona na kakuina tawge hana khalakpa maki apama sing adubusu tawbu yanabagi ayabadu superintendent lina pirami mathangi sinda shopping mall da leiriba chutaugi office aduda mahaki oiba data sing thoknabagi damak salinana hotnarami asomnana chutauda Denijuna salina adu kakui khoiga punkre haibagi pautam lammi talagasida chutauna mahaki computer system adudagi kanagumba amana mahaki data sing huran khre haibasi khanglammi adubu chutauna mahaki data sing huralibasi kanamato oiramloi salina khakta oiramni haibasi mahakna khanglammi maramdi maduda sinariba code adu salina khaktana khangi masidagi mahakna mahaki khongloi singa loinana shopping mall aduda laklammi chutauna shopping mall aduda lakpadu kakui amadi me nasu urami tasengbagidi kakui me amasung salina pununa thabak asi tawbani aduga kakui amasung me na salina na tawriba thabak adu mapana ngaiduna leiribani salina su data sing adubu chingthokpu loiraduna mapana thoraklami maduda chutaugi kangu singa thengnarami masidagi chutaugi kanguna mahakna pairiba data sing adubu munnabu hotnarami salina su data sing adubu makhoina phangidana bagi damak chelami kakui su tanarakliba mi sing adubu mahakna chinjinduna phurami aduga salina makhoi ani mafam asidagi chen khina bonarami adubu chutaugi miyoi sing aduna makhoi ani bu thachinduna phurami maduda chutaugi miyoi sing aduna kakoi phuduna shopping mall adugi mapana langthoraki aduga salina bu pharaduna pukhina bonarami maduda kakuina makhoi bu tanaduna tata sing adubu munnabagi damak phunaraklami maduda makhoina kakoi bu yamna tamthina phubirami kakoi su ninghana baleitana akhangkan ba magaloinana makhoi bu yamna tamthina phudalami asomna kakuina atopa miga phunaringai tanja aduda Deni chauna data sing adu puduna mapana chenthokirami kakuisu Deni chubu tanaduna mahakna pairiba data sing adu munnabu hotnarami maduda Deni chuna mahana pairiba data sing adu makhada huntharami aduga chutauda khunnabagi damak hairami masidagi kakuina su chutaudu phajana phuthakre aduga kakuina makhada tariba data sing adu meda khulanabagi damak mahakna su hairami masidagi mena data sing adu khunnabagi damak chenthaba matamda chutaugi kanguna amadi chutauna
मेबू स्टेयारदुदगी काउथदुना फुरमी अदुगा डाटासिंग अदुबु चुताउना खुन्नुना मफम अदुदगी चेनखिनबु होटनरमी मदुदा काकुई सावरदुना मफम अदुदा लाइटकी डेकोरेशन क्या तौरिबा पाइप अमदा यालदुना चोंथरकलम्मी मसिगी स्टाइल असि फिल्म असिदा ख्वाइदगी फजबा स्टाइल अमा ओइ असुमना महाकना चोंथरकतुना चुताउबु फारम्मी तालक असिदा मफम अदुदा पुलिस की मियोय कयासु लाक्लम्मी पुलिस की मियोय सिंग अदु लाक्पदा काकुइना लिगली मचेट अमा पुथरक्तुना महाकपु थिन्नबगी तौरम्मी दुदा पुलिस सिंग अदुना चुताउबु आइनी मतुंगिना चेराक पिसि हायरमी मदुदा काकुइना यामना साउना हौजिकबु आइ लेब्रो महाकबु अइना सोइदना हाटकनि हायरमी मसिदगी सलिनाजु थोरक्तुना पुलिस सिंग अदुदा चुताउना मावबु हाटखिबनी अदुगा महाकना पाइरिबा बेग असिना महाकना तौखिबा थबक कयागी डाटानी हायरमी मदुदा हौजिकति पुलिस सिंग अदुना चुताउना मावबु हाटपा नत्ते हायबसि खंगलम्मी असुमना काकुइदा पुलिस सिंग अदुना फजना हायजबदगी चुताउबु थादोखरे अदुगा पुलिस सिंग अदुना चुताउबु फारम्मी मतंग असिदा चुताउगी उकिल अदु लाक्तुना करिगिदमक मरा लेतबा मीबु फागनी मीबु हाटपा काकुइबु फादुना येन थमसि हायरमी मदुदा चुताउगी मियोय अमसु चंगलक्तुना उकिल अदुदा नंग लाक्पसि यामना फरे काकुइबु फादुना येन थमसि हायरमी मसिदगी काकुइदु यामना सावरदुना नुपादबु थिनजिलम्मी अदुगा उकिल अदुबुसु यामना तमथिना फुदलम्मी मदुदा पुलिस सिंग अदुनासु काकुइदा फुबा याबगी अयाबदु पिरम्मी अदुगा सुपरटेंडेंट लीना महाक करिमता उदे हायदुना मफम अदुदगी चटखिरम्मी मसिगी मतुंगदा काकुइना चुताउबु महाकी असाउबु सिंग अदुगा लोइनना यामना तमथिना फुदलम्मी मदुदा काकुइगी ममानब पुलिस सिंग अदुना काकुइबु फाजिलम्मी असुमना फिल्म असिगी वरी लोसिल्ली पुमनमकपु आइगे एक्सप्लेनेशन असिबु लोइबा फावबु ताबिबगिदमक थागतचरी अदुगा चैनल असिगी अनोबो फ्रेंड्सिंग ओबिरबदी चैनल असिबु लुंगसिबिदुना सब्सक्राइब तौसिनबिरमु लोना लोनाना लाइक कमेंट शेयर सु तौबिरमु फरे अदुदि मयाम मथंगी वीडियो अदमु ngaijaraमगे।